Tronglaobi case da aina Haikhiba se kara tentana sugaina Haikhiba ni Haikhiba thogdok ase Tampak romdagi Kaplakpa mali haibane ai kinda atai pande jati pandeba Tronglaobi da thokiba yamna tamthiraba thogdok ase ena chap chaba khudam sangdam puthorok tringida aikoina masigi case sima khaktangdi ai atigi haijide ko sima khaktangdi maitai amadi kuki langi manung chalangi gumcheba masida maitai amadi kuki langi manung changragadi masi case mayamga manadaba ama yauri ada asengma mihatpa singado madu lot krakani Manipur da ngasi thoiba problem mayam se sig manung ka marum lei achauba problem amadi kamai tawgeda akhoi Manipur sida saning hanmagi lamchat chatpa nupa amana matam khara leader oirudeba aduna kamai tawgeda mayamna akhoi tugujana khandok khak oina lairamba society sida saning hanbagi lamchat chatpa mayam Cengum chowdra chowgal aga maya itang banchelaga machi da moje leader sarielo moi myam jina damai torna kamai tore ki badani khangdabne de praja singje saning hanbagi nature se loina lore saning hanbagi kaino quran bede commission chaba sanmang ren ka pede commission chaba double cropping dowa yam phataba crime amne ba san quran bede hen ton ba crime ni mase april gi tang taruka period ka gi ahingda Tronglaobi da thokiba yamna tamthiraba thogdok ase ena chap chaba khudam sangdam puthorok tringida aikoina masigi case sima khaktangdi ai atigi haijide ko sima khaktangdi maitai amadi kuki langi manung chalangi gumcheba masida maitai amadi kuki langi manung changragadi masi case mayamga manadaba ama yauri ada asengma mihatpa singado madu lot krakani yam tamthiba crime ni case fazana chathabiradi madada chenaba mi singje death sentence phasibo phangba yabane kari marong ni damata sobnagi rajniti khudong chaba khara launa baidamata da yumda rpg kapsalaga pikraba ngani hatpa mama sokpa mase kota fazana case pokhalakpa taragadi akhoi death sentence phangdani ga leiteba aduna masi thaidokna ba honrapa society da aramba narrative ma sandorpa che masi akhoi gyan tana consciously akhoi section वन चंगी अदुगा अप्रैल की तांग तरादा एनआई ने सु सांगाई एक्सप्रेस दा अखोई फोंदो खिबा लेदेबा मोइना हाइदिसे ममांगी वाफमदो कालगा हेडलाइन दि यावरिसे अनकप मफमदगी मी नेकलगा चथानब्र चिंगनैना खबर द यावरबने से ऑन रिकॉर्ड लेरबनेबा अदुगी ओ मथंगदा अखोईगी सीएम श्री वाई खेमचाना Lilong haurai bigi function amada akhoi mana phongdokhreba sigi matangda mana hagi bisi kari hagi da madi politically cm ori se kalakpadagi jingnadana si thuaina ba tawani kaina adom da pihi masu hariba crime asi kuki maitai conflict ki manung challi haidero ahamra sarkar na haigena try tarmi irang nenthana baina akhoi okna ba kuki gi lalhulupti mi hum phare kai puthokna tawna bum yawina pawmi mangda aduga pawmi sina hangba kanda Tronglaobi ki case da chenabra ai khumungam de BJP ki spokesperson ani tholkidai moi khumungam de moina haibase angtang police da hangugi era hangi beneba thangai sena aina investigate tawjaba matam de moi da top case da phabne ba drugs yam phai moi de similar jare adugi matungda April gi tang mapanda Impact TV ki manung hangi program am da IC kano je panel member one wangang ada aina wangang bada anchor do na hangbirak na akhoi Tronglaobi case da aina Haikhiba se kara tentana sugaina Haikhiba ni Haikhiba thogdok ase Tampak romdagi Kaplakpa mali haibane ai kinda atai pande jati pandeba Tampak romdagi Kaplakpa mali haiba se loina mangna hairabane aduda luching purel ne haiba akhoi ngangbum taishan mayamna korongan baina khangnaba se masina social media de yam thina react to re ngon adaga react to badana tana magi video da comment se lising lon da pire aya mana 99% di ai je halo to po mai tharwa ngak ne ba adada ai sum study taraga ai da ngang du la libra ne masi amtang di achum khangdok ke na ai numit kunni changna sport ka chatna Tronglaobi gi si tawi
source kaya dagi information je collect taweba madu collect taraga ngasi je yang confident leina press message tawjari neba aduna aina investigate tawse sarkar gi agency su khangungani araga home minister su khangungani si ai du khangye habentaba loida chumse khangnareba jikti adaida aina Haikhiba se gi point humari katang haijarake aina investigation tawru thengnarbase number 1 da korongan bagi reaction ado 100% darkar oideba mana react tarpagi darkar karimta liteba pura unwarranted neba karino na tampak tagi kapani haiba sidida mahakna maidai hat kadro adom na samjan greba tampak ta khundari su maidai khatro hurup kamarum dei ado tampak ai direction khattagi ni mana damaina sharply reaction tarapachida aina chingnagi base ise Quran bana kok na pi pe edo tawro mare na adu dei je ai interest yaw na thoina tigla ko ne ba ai isa chunthok chage na khanbagi mathakta ani subada mathakta ina panjagri ba rajniti walado amasung mapun chida mantri oyo phangaroi da ba makharom degi atopa rajniti wala amga legi ba aduga ani sina conspiracy tawraga Tronglaobi thabak se chathabani se masi gi ai evidence phangjare Sidai ngasi bokta NI natraga Manipur sarkar action lawdriba phongdokdriba se karigino masisu chingneyeba moi rajniti kenora tawrise adagi Manipur miyam dagi huran giba yam chawna black money paiban no pam kana magi black money se sizinarga Tronglaobi gi thogdokta thokiba Makha gi ihau kharada mana finance tawi haibise aigonda proof leire ai mathang thongdorokini ko trying tawdana Adaga hojiki hairiba phatraba rajniti wala ani sigi pandam je karino akhoi hojik khemchana sem ori khemchana sem oina 2027 gi assembly election je pangtho agadi amusung BJP na majority phangadi khemchan je masana mathangi chief minister oigrani na pakhatpadagi hojik che mate lokok de bade thugai hog de bade hojik khemchan gi sarkar thugai raga masai na palliban no padana chief minister oiba ngangmodam su natte PR thamaga fresh election tawraga di mathang da chance lei habi neba madu ngamdraga di aina haijani ni je mai wakhanda no more chance to be same aduna ai masida kanti to ko hona hugdo ya de na damaina tawrokani ai moda circumstances evidence marang kaina lei adaga mi khara chu ai hujik puthok ngmani yam thuna tawbiro mathang share tawjarke adaga ngasai aina haijari ba Tronglaobi gi incident che sigi matangda aina sum survey tawda mi ayamana aina hariba narrative thajai chummena khalli ada kanawum kharadi kopi lalawsing marta pau khomduna chalubasi yawi punumuk chok collect tawre social media da thagla ko mayam yenge comment me wana filter taroga yengo matanda last masigi aina haijari ban narrative da tare eo kare hain tarakke haibada just rajniti ki subida kharagi damukta irang saganaba Manipur mai chaknaba akoi innocent angani hakpa ngame je masi ai conclusion ne ase masi mi am share to bani ki badi ngang mangam araga aroi badi aina haning sige ena investigation taruji hairap kuire makoi karigi public ta update to dobno April ki tang tarada charana ma haigi badunatna aduglu ro sathi sida NI amadi Manipur government jo masi public ta khangan man thoeba losalaga thamise karigino losalaga thamise moina kankhating ma mi yawbra politically kairak da wala ikhanbra akhoi ri khangninge we demand to know what is the update kariba numit kharne gi matungda NI na masi investigation manungda moina khangan bi yai yade lermani khangan bi yaba khardi akhoi phongdok tabi yaroi phongdok tergadi competent court amada chatlaga NI gi investigation je ai update tawne demand tawniba tawdubusi yaro asomda moi kari mo crime sam thokanda nungti gi update tawridi Manipur kari gi tawdrino tang nipan da oirangani NI ra sinabase ngasi nimit kyani sure kunmarpan thang pharka dorne masini da moina update tawdrisi karino namjin naribra lo libra natraga moina phage khali jida achaw mi ma yaromdana yadrida natraga si ai ngangi matter home minister su khangyeji khangeba magi tok thurpa khatte khali alma chu kari namjin thamise
Manipur sumai tawdana tawrisi kayam kuire akhoi lamsida popa lamsigi indigenous people lamoina ena investigation tawriga tuminna lithopase yade akhoi mam demand tawina je putharo pharo charge thagalo bimham thopa punishment piro sumaina haraga ai mayam da wahonji thamjage mathang ai chigi matangda ngasa ina phangakwa evidence mayam su update tawjarkini step by step